guys, so welcome back to another video. Ngasigi video se title dagi su khangbir mani hojik me se yorakadauba 1 week fadre aduna me haiba man sida kari kari orakpa yai kai tholakpa yai adagi dum me tha sida kari kari apha phata leibage habdo yengadoine ado ngasigi reading sisu pile ani khaktang khaidokchage pile A and pile B ko pile ani se sigi ideal figure blue ideal figure or sigi tarot deck sida pile A khanbi ke habra natragana sigi gray ideal figure or sigi tarot deck sida pile B khanbi ke habra isa na apamba pile amamam khanbiro aduduga pile dugi oiba reading do time lapse to ai description box da hapchara mage time lapse da changaga isana adum isagi oiba pile dugi oiba reading do skip taraga adum tabiro aduga ngasigi reading se general reading oibanina mi khudimakta resonate tawgani habde leite adubu adum general oiba lawba yaba advising lotion bio aduga personal reading tawbining basingina aigi Instagram link to igi description box da hapchara mage Instagram da changbir aga message thabir aga isagi slot or appointment do book tawbiba yagani personal reading gi damakta ko ado pile habise isa nang haktang sigi pile sida hena khoidabra sigi pile sida hena khoidabra habdo isa nang haktang push tawraga like pile do khanbiro aduduga reading the my answer. Let's say without further ado matamang handa video se horse let's get into the video. So ahanbada akoy pile A ko sige blue ideal figure se natragana sige tarot deck se choose to be by chilinaw sige damakta me hariba man sida kari lege habdo yengdoine ado sige tarot deck sina main tarot deck oraga sina energy card odoine bako ado ahanbada akoy pile A khanbi by chilinaw sige damakta me thasida kari lege habdo hana main card se pick tower se ko pile A gi damakta Queen of Pentacles, Six of Swords, Temperance, the Emperor reverse, Strength reverse ko sumaina card se main card khai pick tawba loire ado khoi hojik pile A gi damakta me haiba man se kari energy na drive tawge habado khangnana ba khoi energy card amuk draw tawar se ko pile A gi damakta Lip, Lemura, Inner Temple ko so sumaina energy card sing se pick tawba loire ado khoi hojik pile A gi damakta card sing se loinamak pick tawba lorabanina me hariba man sida pile A gi kari lege habado yengminar se ko so first of all me hariba man se pile A khanbi ba chilinaw singda yamna productive oiba yamna chawkhatpa adugumba man ama oigadari yamna productive oiba chawkhatpa man ama oigadari in the sense that isa se dum hoi like laishu tamba ichilinaw singina like laishu gumba exams gumba focus oiba isa je mahai habadi hena haijinaba hena study tawningba knowledge tansiningba or exam gumba mage preparation tawba khotpa adugumba dagi isa da hena knowledge gain ta hoba isa je productive oiba adugumba man ama oigadari aduga most importantly working person sing haidi isa je thabak inkhang tawbiba maybe private job tawbiba bu or government job tawbiba bu or any type of small business to bibabu or self-employed babu or ko isagi thabak inkhang da isa je matam hena piningba gumba habdi thabak ama taw matam da habdi hojik isana senthok lambi ma leina na bohot na ba or any thabak ma taw na bohot na re na khanbir se ba or thabak ama tawri haina khanbir se ba ko so thabak se da hena focus oi ba isagi matam se yamna haina singna sizina ba time management hai ba hai tare ko adugum basing da haiba na maram oraga isa je isagi matam jingje isagi effort isagi dedication je isagi job kumba career gumba dana hena pibana maram oraga paisa nung samaktabu oraga su phajana lakpagumba adagi isagi ithau se matam chana pangthokpiba taragadi productive oiba mina acknowledge tawbiba mina sakhangbiba and then isagi thabak sida mahei chabagumba ko habdi isagi ningba loinamak thungma natraga su thabak ingang duda mahei chaba haibasimaktabu nungai ningai ne achievement macha amta phangaga su harau ningai ne ba ko and then paisa nung sagi oiba
khara hena lakpham leibabu oiro or ngasagi sangi thabak kana sujabagi hena return phangbabu oiro domaina sigi me hariba manse any person ama choose to biba pile a choose to biba chili now singi damakta ko dum productive oiba thabak khake wana tragasu thabak macha ama to bai sagi personal thabak tabu oiro career gi bu oiro tragana relationship gi bu oiro any thaba ama to matamda productive oiba mahi chaba or aphaba phangba yabagi chances laibo ko me hariba mansida mathangda 6 of swords hariba card che thole sigi 6 of swords hariba card chi matungna pile a khanbi ba chili now sing se me hariba mansida isagi hana thengnaramba loinaramba marok mapang or past ta khangna chanaramba miyoi singa amuk nauna thengnaba yabagi chances kumba khar lai for example isaga matam khara gi mamangda khangnaramba loinaramba or nungsinaramba mi khara adum nauna suddenly khanghaudabida meet up tawbagumba or suddenly khanghaudabida thengnabagumba kai haini coincidentally thengnabagumba haitai ko isana thoinki sillaga thengnabida taba khanghaudabida suddenly thengnabagumba or isagi past ta loinaramba marok mapang hiram amana natragana amana lapthokna kiba or paw phongnaba phangkidaba or distance oikiba marok mapang singa kai haini reunion tawba or amuk nauna thengnaba or punba phangbagi chances kumba lerkani duna me hariba mansida isana past ta loinaramba miyoi khara ko or isana hanadagi sak khangnaraga maram kharna distance or gap leikiba or paw phongnaba ngamkidaba aduguma miyoi khara or miyoi ama thengnarakpa yabagi or nauna meet up tawrakpa yabagi chances or possibility su leibo ko aduna past ke ba memories khara reminisce tawdori past ke ba memories khara isada ningjinggadori ba ko me hariba mansida mathangda temperance hariba card che thole sigi temperance hariba card chi matungina pile a khanbi ba chili now sing se me hariba mansida isagi work life social life personal life yam phajana balance and maintain tawraga chatpina ba haina advice piye hoi balance and maintain tawba ngamna ba adum like universe na su silakani ba ko ado isana thabak the focus tawre na isagi relationship kuma like thokpa isagi social circle kuma like thokpa family kuma time pi da basi kuma di yari gai tawbiganu hoi thabak inkhang su tawgadabani thabak inkhang da focus tawbigadabani but isagi relationship oiro personal life oiro social life oiro adugum da su matam khar thadabiyo ba maramdi life habase balance tawraga chattaba yade ba ko haidi isana kai haini isagi oiba work ta kha focus tawraga leitaragadi isaje pesa myam talaga su isagi enjoyment tawba mama leiroidoine ba nungai thokpa ngamdragadi miyoi base dum pesa phenam pairaga su waraga leidoine dana ko aduna maram oiraga ngasagi me hariba mansida isagi thabak inkhang da focus and dedicated oitaraga su isagi relationship kuma personal life or social life ki damakta su matam khar khaidopiyo haibase card chine advice pi because sigi temperance hariba card china ko makha tarpo oina me hariba mansida problem guma thengnarakpa yabra haibagi maramda vision practoni ado yes pile a khanbir ba chili now singi damakta problems natraga su me hariba mansida difficulties khari arise tarpa yaiba ko difficulties se karama makhagi difficulties no haba matamda isagi imung manung magtada oiraga su for example sana habdi imung manung da thaba am tawge habdi ai sigi apamba sima lei sigi aning mapamba sima pangthoke kaina khanma matamda isagi imung dugi head of the family or father figure haidi isagi imung dugi head oiriba isana taba isadagi kitang senior oiba isagi father figure oibi natragana imung dugi oiba head of the family duna oibi isagi aning mapamba sida cooperate tawrtaba haidi isana tawriba thabakse afaba phattaba or kanaba kanadabana tongana thamgraga isagi decision or isagi aning mapamada supportive oiraktaba moina thopa mangangaga leiba adagi isagi aning mapamada ayatpa apan madum piba phanamna afaba thabak tawdore harga sudum isabu thajadabagi mong ngangba or isagi effort kumba se masing thabidaba gumba adugumba khara haidi matam kuina sangna natraga su isagi aning mapamado pangthom daida ayat apan piba or pangthokpa ngamdaba ningai sangdanaba adugumba khara tholakpadagi isaje mental and emotionally kitang nungai tabagumba khara thengnabi ai or imung da thoktre harga su workplace kumba institute kumba doi taraga su isana thaba ama taw matamda mina singthana bidabagumba adagi isana thaba ama tawge habagi proposal or approach to matamda ithak thongba da leiba senior oiba miduna natragana isagi oiba ozana bu oiro or for example isagi mathakta leiba officers na bu oiro isagi mathakta leiba miyo emaitana isagi complaints or isagi aning mapamana tabidaba or isagi approach accept tawdaba adugumba isagi ithak thongba miyo isinga imung manungda bu oiro workplace da bu oiro institute da bu oiro muknaba khana chainaba or nungainadaba adugumba khara tholakpa yabagi possibility leiba ko aduna isagi ithak thongba singa loina matamda haina singa loina biyu
yanaba chatpiyu habidi yanadraga mangzadoise isada khak oidoineba ko aduna yanaba mi singse handle taraga chatpa tambiyoba compromise tawbiyoba ko mathangda strength hariba card se reverse thole sigi strength hariba card se reverse sigi matungina me hariba mansida pile a khanbi ba chidina singse yam productive oiba yabagi and then pass yoba mi thengnarak yabagi or yam balance na leiba yabagi possibilities ti leitarga su area kharada isana aningba pamba kharada dum isana yam thajaba mina yetlakpagumba or isagi head of the family or miyoi kharana dum ayat apan pirkpa isana nungaitaba pendaba adugumba khara dum thengnarak yayeba ko adugi matamda isana thabak to hekta mina yaraktre or mina ayat papiri en hekta easily give up tawbiganu isana give up tawgi taragadi isagi aningba apamba khara dum thunggadabado thungdabida lotion kiba yayeba ko aduna thaba ma taw matamda mina ayat apan pirakpa or yaningdaba ma to ulak taragasu hojita haijakibado compromise taraga yanaba loinaraga chatnanabo hotnabiyu ngahaki nungaitragasu ngahaki sauningagasu asauba nungaitabado fajanbiraga isagi thabakto yahaunabagi damakta mi singdubu convince tawnaba or compromise tawnaba hotnabiyu haiba advice se kartagi phangi aduga adugi convince tawba ngamnanaba compromise tawba ngamnanaba adum strength to the universe na pirakani buko adubu hoi afaba khara leitargasu nungaitaba incident khara sum thengnarak yabagi chances ti leibako mathangda energy card khara thole a pile a gidamakta energy card chingsina kari describe tawge haiba matamda me haiba mansida isaje achauba lip ama chonggadauriba lip ama chonggadauri in the sense that me haiba mansida pile a khanbi ba chilina singse khongkap achauba ma thangadauriba towards the future ko relationship to obi career to obi work to obi adim personal issues to obi ko isana hojik lariba stage sidagi better opportunity khara phangnanaba achauba khongkap ama thangba ngamnanaba opportunity lakadauriba aduna hojiki khongkap se thangba ngamnanaba isana su prepare taraga lebiyu any arak opportunity khudima grab tawba ngamnanaba hotnabiyu haiba advice card tagi phangeba ko habidi isagi damakta some big opportunities are coming in this month ko aduduna opportunity do grab tawba ngamnanaba hotnabiyu habaneba mathangna lemuria haribasiga inner temple haribasiga energy card ani shi thole e sigi energy card ani shina kai describe tawge hamatamda first of all sigi mi hariba mansida ko pal e khanbi ba chilinaw singse kitang ngasagi nungaitaba or kitang problematic oiba issue tholokpa or ngasagi smooth oina chatlamba singduda problem macha macha arise tawpa matamda mina ngangba wada yam ka hena thajaba or mina ngangba wana influence tawraga decision lobagumba sigumba se yarigai tawbiganu thaba ma taramdaida or any decision laramdaida mingonda hangbagi mohota isana isada hangbiyoba isana isada hanga matungda ai isagi nungdage ba wakhalonuna sigi decision jina khwaidagi athaba oiniko kaina khanbado adugumba decision do ina stick taraga lebiyo adugumba decision do ina stand tawbiyo haiba advice se kartagi phangeba maramdi 2023 gi me hariba mansida any situation arise tarpa matamda good or bad mina lobiba decision budi isana isagi damata lobiba dawjaba decision na khwaidagi phaba decision oini na haeba ko mathangna lemuria hariba card che thole sigi lemuria hariba energy card chi matungina kari describe tawge hamatamda pile a khanbi ba ichilinaw singse me hariba mansida ngasagi afaba good incidents or good happenings mayama tholakpa yai good opportunities mayama lakpa yai tawbadabu nungaitaba incident khara tholakpa yai bako adubu nungaitaba incident khara khaktuna afaba oiriba mayama dubu thugai hanbiganu habaneba guardian advice pise ko maramdi afaba phangiba kharaduda su penthokpa tambiyo aduga nungaitaba singdusu overcome tawba ngamnanaba hotnabiyu adu kanada life se balance oraga stable oina chatlakadabani haiba advice kartagi phangineba ko so pile A ge oina me head reading sida loizari stagi lawba yaba general advice lotion biraga mathangi reading amung I winnerse hey guys so mathangna khoi pile B ko sigi gray ideal figure or sigi pile deck se choose to be bachelina singi damakta pile B ge oiba reading amuk tawdoine me sida kai 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 tholakpa habdo ko pile B khandi ba singi damakta so first of all khoi pile B ge damakta main card ching se pick tawjarage pile B ge su queen of pentacles hana thokle e Three of Wands reverse, the Hangman, Ace of Wands, the World hariba card che thole ko so sumaina laikhraba matungda khoi pile B gi damakta energy card amuk shuffle taraga pick tawjarage
Confidence is your key to success. Surrender to the divine. Nothing is yet set in the stone. Aduga energy card amatanga hapchage ko. A personal issue reaches resolution hai ko. So sumaina laire pile B gi oiba reading se card singse men oina pick tawba loire ado pile B gi damokta me hariba mansida kai kai leige have the minarse ko. First of all, Queen of Pentacles. So sigi Queen of Pentacles hariba card gi matungina pile B kan bi ba chilinaw singi oina su me hariba manse productive oiba opportunities leiba isana hotna zaraga di hotna zaman gi mahi chaba yaba mina acknowledge tawbigadaba or profitable oiba thabak inkhang mataw matamda or like shum paw matamda puning changna dedication amaga loina tawbi taragadi isagi hotna zaman gi mahi do dom chap chana phangba productive oiba good opportunities leiba afaba thabak myam oirakpa yaba adugumba man ama oiba ko ado pile B oibiriba chilinaw singse ngasagi productive oiba man sida thabak inkhang dana hena dedication and focus piba or ngasagi isagi personal thabak or social life kumbadagi isagi studies kumba isagi career kumba isagi job kumba dana hena focus piba mathau tai maramdi lakadariba opportunities se mostly job kumbagi or job kumba da hena better opportunities pangnaba or job ki opportunity kumba or even adum studies magta oraga so isagi studies sida hena better advance tawnaba adugumba opportunity na ayamba oiba ko aduna ngasagi isagi social life kumba dudagi social life kumba personal issues kumba dasu focus sa PDP ga damni targa su isagi work job or studies kumba na hena career na hena ko focus piba mathau tai basigi me hariba mansida ko pile B khanbi be chili now sing samaram di productive oiba yaba manti oi adubu lakador ba opportunity se mainly job oriented or career oriented oiba opportunity oi haibagi neba ko mathang the 3 of wands hariba card reverse thol eba so sigi 3 of wands hariba card reverse sigi matungina like the recent 2-3 months ko mamangi haukiba tha ani ahum hai tare ko sigi tha ani ahum sidi pile B khanbi be now sing se keshu tholokpa problem ma face to davida or kashyam ka haina awa ana face to davida smoothly dum lakhiba adugumba oi khiba ko haidi ngasagi pile B khanbi ba chilinaw singse previous 2-3 months or recently 2-3 months ki mamangda adum haidi April March February haukiba singse ko sise kasyam ka hina problematic oi davida adum yana ba inga kauna dana chatkiba months khara oieba ko adubu mi haiba months di ngasagi productive oiba yabagi opportunity myam siga loina obstacles and problems khara su lakpa yaiba obstacles and problems in the sense that thaba ama tawgena khanma matamda ngasagi opportunity se lakta argasu opportunity do grab tawna bo hotna pa matamda problem ama natraga na ama thokchalakpagumba isana khanjaruba plan na ama reality na ama oithorakpagumba and then relationship kumba makta argasu fanamna smooth ina chatlamba or phadana problem leitabida chatlam targasu suddenly khangau problem macha macha khar tholakpagumba isana aware sungoi oidaba mongna problem khar arise tarpama gumba adagi friendship maktabu argasu isagi friend circle da lariba miyoi singsina isagi damakta phanaba khanibadi malaga isagi tungda backbite tawbugumba or isada kalak khambanbagumba adugumba khara phawbadagi isada adum khurau thangbugumba ayat apangumba adugumba khara lakpa yai example ni ko ina pizari se so sumaina me hariba mansida pile B khanbi bachelor now singsamna productive oiba yabagi chances and opportunity leitaragasu productive oinana ba changsan matam or opportunity do grab tawna ba changsan matamda problem ama natraga na ama ayat apan ama natraga na ama arise tarpa obstacle khara tholakpa yabagi chances adum leiba ko aduna migumba se yam ka hina easily trust tawbiganu and then thaba inkhang tamo matana chection biyu aduduga obstacle fanamna tholak taraga so ngasagi opportunity di grab tawba ngamna ba kanna hotna biyo haibe advice se kartagi phangeba ko mathangda the hangman hariba card che thole eba sigi the hangman hariba card sigi matungina pile B khanbi be chili now sing se me hariba mansida Canada ba mafam or matamda isagi time and efforts or money gumba se yam ka hina waste of hopugumba haidi paisa nang samakta oragasu khara ka hina expenditure to hopugumba changdrasu yaba mafam na expend to hopu haibadi spend to hopugumba adagi thaba inkhang magta toragasu kana gadaba mafam haidi productive oigadaba mafam na thabak se tawdabida kanaroidaba mina su masing thabiroidaba isada su kemta kanaroidaba jagada thabak tawini haidana matam manghallaga leibagumba adagi
ꯌꯥꯝꯅ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯒꯗꯕ ꯀꯟꯅ ꯍꯣꯠꯅꯒꯗꯕ ꯕꯨꯁ ꯇꯧꯒꯗꯕ ꯃꯇꯝꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯇꯅ ꯑꯗꯒꯤ ꯂꯦꯖꯔ ꯇꯥꯏꯝ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯇꯥꯏꯝ ꯑꯦꯐꯔꯠ ꯃꯅꯤꯁꯦ ꯀꯥꯟꯅꯗꯕ ꯖꯒꯥꯗ ꯋꯦꯁ ꯇꯧꯊꯣꯛꯑꯒ ꯂꯩꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯈꯔ ꯎꯏꯌꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗꯤ ꯏꯁꯥꯒꯤꯗꯃꯛꯇ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯀꯗꯕ ꯂꯩ ꯄ꯭ꯂꯁ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯒ꯭ꯔꯦꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯣꯕꯁꯇꯦꯀꯜ ꯈꯔꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯕ ꯂꯩ ꯍꯥꯏꯕꯅꯤꯅ ꯏꯁꯥꯒꯤ ꯃꯇꯝ ꯑꯦꯐꯔꯠ ꯃꯅꯤ ꯀꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯇꯥꯏꯝ ꯑꯦꯐꯔꯠ ꯄꯩꯁꯥ ꯅꯨꯡꯁꯥꯁꯤꯡꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥꯃꯛꯇꯕꯨ ꯑꯣꯏꯔꯒꯁꯨ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯤꯕ ꯀꯥꯟꯅꯗꯕꯗ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯕꯤꯗꯕ ꯑꯗꯨꯒ ꯇꯥꯏꯝ ꯑꯦꯟ ꯑꯦꯐꯔꯠꯁꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕꯤꯕ ꯏꯁꯥꯒꯤꯗꯃꯛꯇꯁꯨ ꯈꯔ ꯀꯥꯟꯅꯒꯗꯕ ꯌꯦꯡꯕꯤꯕ ꯏꯁꯥꯗ ꯀꯥꯟꯅꯔꯣꯏꯗꯕ ꯖꯒꯥꯗ ꯁꯨꯝ ꯊꯕꯛ ꯇꯧꯔꯤꯅꯦꯅ ꯇꯧꯔꯒ ꯂꯩꯕꯁꯦ ꯀꯥꯟꯅꯗꯕ ꯃꯤꯒꯤ ꯃꯇꯦꯡꯃꯛꯇ ꯄꯥꯡꯉꯒꯁꯨ ꯍꯟꯗꯛꯀꯤ ꯊꯥꯁꯤꯃꯗꯤ ꯏꯁꯥꯗ ꯀꯥꯟꯅꯒꯗꯕ ꯃꯑꯣꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗꯗꯤ ꯏꯁꯥꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯖꯒꯥꯗꯗꯤ ꯂꯩꯊꯣꯛꯑꯒ ꯏꯁꯥꯒꯤ ꯍꯦꯟꯅ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯒꯗꯕ ꯑꯣꯔ ꯏꯁꯥꯒꯤ ꯍꯦꯟꯅ ꯀꯥꯟꯅꯒꯗꯕ ꯖꯒꯥꯗ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯇꯥꯏꯝ ꯑꯦꯐꯔꯠ ꯑꯦꯟ ꯃꯅꯤꯁꯦ ꯏꯟꯚꯦꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯥꯔꯠꯅ ꯑꯦꯗꯚꯥꯏꯁ ꯄꯤꯌꯦꯕꯀꯣ ꯃꯊꯪꯗ ꯑꯦꯁ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯑꯦꯁ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯍꯣꯏ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯄ꯭ꯂꯁ ꯑꯣꯕꯁꯇꯦꯀꯜ ꯈꯔ ꯂꯥꯛꯄ ꯌꯥꯏ ꯍꯩꯅ ꯁꯤꯡꯅ ꯆꯠꯅꯅꯕ ꯑꯦꯗꯚꯥꯏꯁ ꯄꯤꯔꯦ ꯐꯔꯗꯔꯃꯣꯔ ꯏꯁꯥꯗ ꯊꯕꯛ ꯑꯃ ꯇꯧꯔꯤꯀꯥꯟꯗ ꯊꯕꯛ ꯑꯅꯧꯕ ꯑꯃꯃꯨꯛ ꯂꯥꯛꯁꯤꯟꯕꯒꯨꯝꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯏꯁꯥꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯊꯕꯛ ꯑꯝꯗ ꯕꯤꯖꯤ ꯑꯣꯏꯔꯤꯀꯥꯟꯗ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯁꯨ ꯇꯧꯗ ꯌꯥꯗ꯭ꯔꯦꯅ ꯄꯤꯁꯜꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯐꯝ ꯈꯪꯉꯛꯇꯕ ꯀꯦꯔꯤꯌꯔꯒꯤꯁꯨ ꯄ꯭ꯔꯦꯁꯔ ꯐꯪꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯁꯨ ꯄ꯭ꯔꯦꯁꯔ ꯐꯪꯕ ꯐꯦꯃꯤꯂꯤꯒꯤꯁꯨ ꯄ꯭ꯔꯦꯁꯔ ꯐꯪꯕ ꯊꯕꯛꯁꯦ ꯀꯔꯣꯝꯗ ꯆꯦꯟꯗꯣꯏꯅꯣ ꯈꯪꯗꯕ ꯀꯔꯤ ꯄꯥꯡꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯕ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯤꯀꯥꯟꯗ ꯈꯟꯗꯪ ꯈꯜꯂꯤꯀꯥꯟꯗ ꯃꯇꯝ ꯍꯧꯈꯤꯕꯅ ꯍꯥꯟꯕ ꯑꯗꯨꯒ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯒꯗꯧꯕꯗꯣ ꯑꯣꯏꯕ ꯉꯝꯍꯧꯗꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯑꯣꯏꯕ ꯌꯥꯕꯒꯤ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯕ ꯌꯥꯕꯒꯤ ꯑꯣꯔ ꯑꯐꯕ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯕꯅꯤꯅ ꯄꯥꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯕꯤꯌꯣꯕ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯔꯤꯀꯥꯟꯗ ꯑꯃ ꯂꯥꯛꯁꯟ ꯇꯥꯔꯒꯁꯨ ꯊꯕꯛ ꯑꯅꯤꯁꯤꯗꯒꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯩ ꯀꯔꯝꯕꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯕꯤꯔꯒ ꯅꯪꯅꯕ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯇꯧꯒꯗꯕ ꯑꯃꯗ ꯐꯖꯅ ꯐꯣꯀꯁ ꯑꯦꯟ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯣꯕ ꯃꯔꯝꯗꯤ ꯅꯪꯅꯕ ꯆꯠꯅꯔꯒꯗꯤ ꯑꯃꯗꯁꯨ ꯃꯍꯩ ꯆꯥꯗ ꯑꯃꯗꯁꯨ ꯃꯍꯩ ꯆꯥꯗ ꯏꯁꯥꯗ ꯃꯥꯡꯖꯕ ꯉꯥꯛꯇ ꯑꯣꯏꯅꯤꯕ ꯑꯗꯨꯅ ꯊꯕꯛ ꯑꯃꯇ ꯇꯧꯔꯒꯁꯨ ꯀꯩꯅꯣꯝꯃ ꯏꯁꯨ ꯑꯃ ꯔꯥꯏꯁ ꯇꯧꯔꯒꯁꯨ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯕ ꯇꯝꯕꯤꯌꯣꯕ ꯑꯩꯅ ꯇꯧꯒꯗꯣꯏꯁꯦ ꯁꯤꯅꯤꯀꯣ ꯍꯥꯏꯕꯗꯣ ꯆꯞ ꯌꯨꯝꯅ ꯂꯦꯞꯄꯒ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯔꯒ ꯇꯧꯕꯤꯌꯣꯕ ꯃꯔꯝꯗꯤ ꯅꯪꯅꯕ ꯆꯦꯟꯕ ꯍꯥꯏꯕꯁꯦ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗꯗꯤ ꯌꯥꯔꯣꯏꯕꯀꯣ ꯍꯥꯏꯕꯗꯤ ꯇꯧꯒꯗꯕ ꯑꯃꯗ ꯐꯣꯀꯁ ꯑꯦꯟ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯅ ꯇꯧꯗ꯭ꯔꯒꯗꯤ ꯃꯍꯩꯁꯦ ꯑꯃꯗꯩꯁꯨ ꯆꯥꯐꯝ ꯈꯪꯉꯣꯏ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯔꯤꯀꯥꯟꯗ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯁꯤꯟ ꯇꯥꯔꯒꯁꯨ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯨꯗ ꯁꯦꯠ ꯇꯧꯔꯒ ꯆꯠꯄꯤꯌꯨ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯔꯒ ꯊꯕꯛ ꯇꯧꯕꯤꯌꯨ ꯁꯤ ꯍꯥꯟꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯣꯏꯁꯤꯜꯂꯒ ꯆꯠꯄꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦꯕꯀꯣ ꯃꯊꯪꯗ ꯗ ꯋꯥꯔꯜ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯗ ꯋꯥꯔꯜ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯤꯡꯖꯕ ꯄꯥꯝꯖꯕ ꯈꯔꯗꯤ ꯊꯨꯡꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕꯀꯣ ꯅꯤꯡꯖꯕ ꯄꯥꯝꯖꯕ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯏꯁꯥꯅ ꯑꯩ ꯁꯤꯃꯗꯤ ꯑꯣꯏꯊꯣꯛꯇꯕ ꯌꯥꯗꯦ ꯀꯥꯏꯅ ꯈꯟꯕ ꯊꯕꯛꯁꯦ ꯑꯣꯏꯊꯣꯛꯄꯒꯨꯝꯕ ꯑꯗꯒꯤ ꯁꯤꯒꯤ ꯊꯕꯛꯁꯤꯃꯗꯤ ꯄꯥꯡꯊꯣꯛꯅꯤꯡꯉꯦ ꯀꯥꯏꯅ ꯈꯟꯕꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯨꯝꯕ ꯑꯣꯔ ꯏꯁꯥꯅ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯏꯁꯥꯅ ꯑꯄꯥꯝꯕ ꯊꯕꯛ ꯈꯔ ꯑꯣꯏꯊꯣꯔꯛꯄꯒꯨꯝꯕ ꯑꯣꯔ ꯏꯁꯥꯗ ꯀꯥꯟꯅꯕ ꯏꯁꯥꯅ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯈꯔ ꯂꯥꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔ ꯊꯨꯡꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯤ ꯂꯩꯌꯦꯕꯀꯣ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤꯗꯣ ꯈꯔ ꯔꯐ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯕ ꯌꯥꯕ ꯑꯣꯕꯁꯇꯦꯀꯜ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯕꯅꯤꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯇꯥꯏꯝ ꯑꯦꯐꯔꯠ ꯑꯦꯟ ꯃꯅꯤꯗꯣ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯣꯕꯁꯇꯦꯀꯜꯁꯤꯡꯗꯣ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔ ꯊꯨꯡꯕ ꯌꯥꯕꯁꯤꯡꯗꯣ ꯊꯨꯡꯅꯅꯕꯁꯨ ꯏꯁꯥꯅ ꯍꯦꯟꯅꯁꯨ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦꯕꯀꯣ ꯁꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯏꯅꯔꯖꯤ ꯀꯥꯔꯠꯁꯤꯡꯁꯦ ꯌꯦꯡꯉꯁꯦ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯀꯟꯐꯤꯗꯦꯟꯁ ꯏꯁ ꯗ ꯀꯤ ꯇꯨ ꯁꯛꯁꯦꯁ ꯀꯣ ꯁꯣ ꯄꯥꯏꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯇꯧꯕ ꯃꯇꯝꯗ ꯌꯥꯔꯤꯈꯩ ꯏꯁꯥꯁꯦ ꯀꯟꯐꯤꯗꯦꯟ ꯑꯣꯏꯕꯤꯌꯨ ꯏꯁꯥꯅ ꯀꯟꯐꯤꯗꯦꯟ ꯑꯣꯏꯗꯕ ꯊꯕꯛꯇꯤ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨ ꯉꯁꯥꯏ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁ ꯍꯥꯏꯈꯤꯕꯗꯨꯀꯣ ꯏꯁꯥꯅ ꯑꯩ ꯁꯤ ꯉꯝꯃꯅꯤ ꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯕ ꯊꯕꯛꯇꯣ ꯑꯗꯨꯗ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯤꯒ ꯊꯦꯡꯅꯕ ꯉꯥꯡꯅ ꯁꯛꯅꯕ ꯃꯇꯝꯗꯁꯨ ꯏꯁꯥꯗ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯅꯦꯆꯔ ꯈꯔ ꯆꯦꯜꯂꯒ ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯑꯗꯨꯗꯨꯒ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇꯕ ꯖꯒꯥꯗꯗꯤ ꯏꯁꯥ ꯈꯨꯠ ꯊꯥꯗꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦꯕꯀꯣ ꯄꯔꯁꯣꯅꯦꯜ ꯏꯁꯨ ꯔꯤꯆꯦꯁ ꯔꯤꯖꯣꯂꯨꯁꯟ ꯁꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯄꯥꯏꯜꯕꯤ ꯈꯟꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯔꯨꯞ ꯃꯄꯥꯡꯃꯛꯇ ꯑꯣꯏꯔꯒꯁꯨ ꯌꯦꯡꯁꯤꯜꯂꯛꯄꯒꯨꯝꯕ ꯑꯣꯔ ꯃꯤꯅ ꯐꯠꯇꯅ ꯉꯥꯡꯅꯕꯤꯕ ꯁꯟꯗꯣꯛꯄꯤꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯈꯤꯕꯅꯤna ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯑꯗꯨꯝ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗꯁꯨ ꯔꯤꯖꯣꯂꯨꯁꯟꯁꯨ ꯄꯨꯔꯛꯈꯤꯅꯤꯕ ꯍꯥꯏꯗꯤ ꯏꯁꯨ ꯃꯆꯥ ꯃꯆꯥ ꯊꯣꯛꯑꯒꯁꯨ ꯀꯟꯐ꯭ꯂꯤꯛ ꯃꯆꯥ ꯃꯆꯥ ꯊꯣꯛꯑꯒꯁꯨ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯃꯦꯇꯔꯁꯤꯡꯗꯗꯤ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨꯝ ꯄꯨꯔꯛꯄ ꯉꯝꯒꯅꯤꯅ ꯍꯥꯏꯌꯦꯕꯀꯣ
Mathangda, nothing is yet set in the stone ko. So sige card sige matungina may hariba man say sagi damote am productive oiba yai or phaba lakpa yai or problem tholakpa yai myam hai taragasu si singse guaranteed natte ba habadi simak hekta thokani or problem hekta thokani or aphatta banga ta la ani haba adugumba kemta guaranteed natte ba future haba se ayiba mayak leiba natte anything may happen in the future anything may change in the future ko aduna hoi future amasi oida ya de habagi future di lai taragasu changes adam lakpa yai ba aduna reading se targa nungai tabagumba discourage oibagumba adugumba yari gai tobiganu afaba oigani hana positive minded oina changsing biyo na hai ba ko last but not the least surrender to the divine so sigi card chi matogina hoi lai thajadaba or spiritual oide hana khanbiba mi myam su lermgani amadi reading sisu spirituality ga light and ga kamta di mai lena de tawbadabu mi hariba mansida isangi ngasagi problem guma tholakpa matam or any issue ma arise tawpa matamda adum meditation and prayer gumba sa that might help ko hadi isa nga sagi problem ma tholakpa matamda ko yam saba stress ka leiba matamda meditation tawiba prayers tawiba sigumba singsina hoi problem da hita solve tawta din ate but isagi wakal do inthar aga better decision lawba ngamakani habine ba ko adununa me haiba mansida any stress problem adugumba tholakpa taragadi ko isana meditate tawbugumba wakal inthanaba prayer tawbugumba or wakal inthanaba any recreational activities khara involved tawba adum yai habase kachina advice pi ba ko so may man kyo ba pile bigi reading so matang so talo shinjerage sigi law bi have a general advising lotion birga matang reading amu ngai winner stay ngasi ga di thank you for watching my video stay tuned for more bye bye